Kurumjare, ISTV News Bank Tabu Punaput Taramokse, Hosan Badak Singing Boxing Lobisi. National Highway Anida, Lambi Tong Yadabadigi, Manipur Sana Tanabayona, Noma the Sang Rabayadraba, Polongi Mamal, Kahana Wankale. Manipur Lariba Proof Singing Marakta, Nungsina than a silver singing lang the Tudan of Honasi Haina, Civil Society Singing Losing Basina, Arfil Tori, Amadi, Imphal East, Amadi Imphal West District Football Association, Taramanga Suba, Junior Girls Inter District Football Tournament ki Final Tenaragani. How's Pok Sandron Pizri? Imphal Dimapur Lambigi, Kohima Manaki, Fesamada, Singing Kaibadi Lambi Sepe Yadaba, Amadi, Imphal Zirbam Lambigi, Barak Tonga, Galilan, but Yadabanam Oiduna, Imphal Yauna, Manipuri Mafum Kada, Noma the Sang Rabayadaba, Potlam Kaya Yauna, Petroleum Mamal, Kahena Wankat Cray. Imphal City the Porky Mamal Kahena Wankalak Padagi, Muyakana, Awaka Mayonari. Mamal Hengaliba, posing a sea, no Pusilak Pamatanate, Hana the Gimpal Leba, so what Carbarwala singing go down the Leba, posing a duni. Dukanda Hana Lupasa Pirambada Lupasahum Pirakpa Sanyang Kai Piramba Port Lupasa Truk Pirakpada Port Labelakpa Mui Singa Port Yoliba Karbarwala Singa Ngai Litena Ningai Sangdai Nabigi Todok Masamasa Tangal Bazar Pona Bazar the Topi Pautari Customer Singa Mapaldigi Pusilak Pasu Nataba Hana Godownda Leba Posingi Mamalbu Sau Ohum Tokna Hangat Pasi Karigino M Suna Mamal Hangat Pa Yaroi hiding a Talak Asida Asukamna Hangat Libasi M Suda Taura Habida Salo M Suda Takera, Canada Takera, Taxero, M Sudagi Oina, Lady So, Hibana Singba, Pakum Piri Haina, Customer Sing and White of Fondoli. Amaronda, Petrol Pump Singa, Mausagum Petrol, Sang Nine Piba, Lep Kivagi Miam Kudong Sadabugama Unri, Petrol Fangana Bahonabada, a Hing Hawatuna, Pum Mamanga, Lepayari, while Pum Sing the Petrol Marang kind of Pidrabasu, Mamal Tangna, Black the Litter Madal Pasama, Marpudagi Sunny Power with the Fangli, Petrol Pump Sing the Tau Fangraga, Black the Matokaram, the Petrol Fanglibono, Haina Miam Hangarli. Amaron Dangasi, All Manipur Working Journalists Union, Amjuna Sinduna, E. Paugilam da Tabak Toriba Singi Damata, DM College, Getaleba, PCTC, Oil Pumda, Petrol Piki, Adamuanamal, Petrol Found about Miokia, Yoki Harry. Angela, when the town of Gogre, we take the later when I Yahoo Manba, Timbagi walk at the Sunaka. I quit Pokra and Kalaga, when a Punturla, Kadogo Puntur, the Raswavia, and when a Pundipanda, and Pam Hajalakanda, Apoy Potada, Loyler, Haidana, Apoy Haidare, Marum de Law, Reski Potado, and we follow up. The biggest honor of the Gam, that big restaurant. Thao phang ni lak phane thao phang je khoi ji kai to du gyan ta re khoi thao ki thao break ta hala cha ta le chala pai de to on the farmers TV ba the tien du ko ta de kan mai ji Manipur Ladiba Furup Singi Marakta Nungsina Silibus Singi Langda Tudan Bonasi Haina Freedom Gi Editor RK Ranendra Zitna Fongdokre Nasi Lamlan Sangal da Pangtokpa upon Manipur kan ba Ima Love Amkilgi Taramanga Suba Mapok Numit Torom da Manawa Pharmacy Fongdokibani Taramatuda Amkilgi President PA Sakhi All Manipur Women's Social Reformance and Development Samaski Secretary PS Ramani Amadi All Manipur Tamil Singmi Apun Manupiluf ki President S Momon Leimasu Sargaki Talmuda Nikogi Hana President Oramba Cooper Komna Sing Tamda Leriba Purup Sing Imamatagi Masani Hibasi Puari na Sakini Ekoi Masari Marakta Leiba Pena Daba Karana Isai Sabu Mahanaba Honaroisi Haiki RK Ranendra Zitna Makhatana Pungo Kibada Ekoi Masel Mot Manadrabadi Sakot Balamjel the Kong Tangzin Gamloy Ekol Masel Gimarakta Leriba Apen Pen the Sing Kamina Duna Ing Tapa Sakot Balam the Mama Wayne of Puna Taudang Yaminarasi Haiki Makoina Tangelako issue putting that Kona Chen Lapa, Amadam Chenba, Aduga, we even do the Kona, Manum Tin and Nedramna, could come on and Koi Ningon Pomakanda, Adagi, Musati Dana, Bakatana, Adagi, Akiba Powdana, Equi said, Equi, Mingunda, Chanjabagi, Mingunda, Hajabagi, Nonjabagi, Mati Poma, Equi. Wah, seru, sigiri seru, aku cuma isu ingin permali, karena pentor pergi potong malah, anu pergi seru lang thai kami am singse, masih dege koi wakal mana kandam ini.
Naga People's Front NPF na Manipur Legislative Assembly bu laisang oidremadi Manipur Sarkar na tribal singbu namthaduna thambire hairibo wafamasi makoi aronba agenda ma thabakto onthokna baral sibani haina Huelan Pau segi editor Hemanta Ningombana ISTV News ka unabada phongdorle NPF na hogi Manipur Legislative Assembly natraga Manipur government si hogi tribal sing maruena tribal sing si namtharana bo honai minority sing bu namtharana bo honai na hai bo phum si sama ai di sumdi na lowi hojik akhoi gi lengak pai ba da pai si congress si da congress ki Manipur state unit ki president su ga khangam no oi have the tribal no oi adagi di deputy chief minister have the chief minister gi hengam thang da lai si deputy chief minister su ga khangam no oi tribal ni adagi di cabinet ki rank ta lai si manga tarphok mang si da tribal bhau ai moina dominate taro sale na lei adagi di hill area committee gi di MLA mayam sing si moi kun semba moi siamena matar moi legislative function na su moi gi mayam su lei singi pot ama khanak matam da house da khanak matam da khoi law sem matam da moi gi wa moina hana warab log da di ya di haibam su do khoi lei ni aduna sigi pot mayam sigi matak sta amuk su law haib pot ama lei law sta di ason basi akan mana tu hatpa phum yaude aduna moina panganda ngang basi ai di masai sumde na khali sidi mogi manung da leiba agenda amakhaksi thabak ta onthok na bagi damakta akoi tongan ba charge ma tawbani Maang na makha taraduna Manipur Sarkar amadi Bharat Sarkar na ningthina pau phawdok na duna thabak tohaningi housing Manipur da lambi thong yadabadagi awaba mayok nariba sigi matang da athubu matamda mieng sanganingi Bharat ki Prime Minister Narendra Modi na awang nongpok lamdam sakwat hannabani haiduna Manipur da Union Minister kaya tattana lahlamba du housing Manipur da awaba tarba matam asida kari tawkhrage haina hanglakle BJP ki akhoi minister sing si Narendra Modi ki pautang matung in tham da duk sakadam ni gai na legi kador ge sini minister mayam du kai jar ge sinda Manipur na awa ba tara kan si da BJP ki minister sing du kai jar ge ya pilai ayam ta hangning ni ho ja awa ba tare akhoi awa ba tare si makai khuli mak awa ba tare miam suware gamen suware war kan si da moina Manipur miam gi da mak ta pambom matim bi basibu moi mathau ta da bra karigino mo ho phawo mo na wa da ngang da le karigino yal tin tong na mo karigi hona da ge ari Manipur government da mai le na report sing tha da khotna mo gi representative laktana kiren jeju laktana problem ge solve tong na ba amtang ai hona hani ai khoi central government ka khoi ge se Manipur government ka se kitang naction na leng corner ga sara khoi samina hani Assembly da pass tawkiba yelhomi kanaba bill ahum aduna singda suan gadaba leite haina sarkar na sengdok khrabasu bill ahum asi singmi singi mayoktani haina Surasampur da Kongjang Sangsin Beleptre ngasi Surasampur gi mafam kaya da wakat mifam setakre wakat mifam aduda singda tonganba sasal lehelu singi MLA sing kudak ta pham thadu haiba dabi tawki Kongjang asi ga mari lenena saru yariba singna phongdorok pada belahum asi singmi singi mayoktani miam control tongnaba security na nomai kapada misimina thokiba du taraina logde belahum handok triba fawa Kongjang Sangsin gani haiki koi pakang mayami mapan siba gi ise adum lemna tham roi koi na demand toba se yadra phau koi dana phamba su leb roi China me no me na kapane karigira no me isu su na taba no me marudo adugi koi mayam di yaning da bane adugi koi nupi mayam se dana phambane adu jingi MLA singsu Noi na resign tawbiro adu bila home su noi na makatabio eko yaning da bane ya da bane Surasampur khundadun leiriba mitei fruit sing da tribal sing na tan khibalite makoi masan kibadigi sen kibani haina philanthropics organization Manipur gi acting secretary Mangsa Thangzom na phongdorle ngasi ramdom kanba Imalove Women's Upliftment Association Student Wing Moirang amadi Moirang gi murung leba club organization singi apunba luf oriba Kemal na senduna Surasampur da miam gi iho na supam nopam khangdana awana taraba miam da sengyen thopgi thorom da wapom si phongdok kibani mangsara makhata na hojik tholiba irang ase kanglup ki oiba irang nate assembly pass tawkiba bill gi mayok ta setaba iho ni haike asidi moi individual akiba thok pa hai batara ko individual na kire nungai de haina thok pa de thok ko oire ngasai hai ba gumna si communal attention na tiaba ki to ba kaisu leiti e koi leimin na bani singmi tammi dum leimin na ga hingmin na ga chamin na bani
ꯄꯨꯡꯒꯨꯝꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅꯤꯅ ꯁꯤꯗꯤ ꯀꯤꯅꯉꯥꯏ ꯂꯩꯇꯦ ꯑꯣꯏꯔꯁꯨ ꯃꯥ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯀꯤꯕꯒꯤ ꯊꯣꯛꯂꯛꯄꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯍꯣꯡꯗꯣꯛꯇꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ केगे मोरंग अपुनब लुफ की जनरल सेक्रेटरी वाई सुरजित कुमार खुमन्ना सिंगमी तमी खेनब लेतना ngasi sil inaw amadi lamdam aduda punna khundariba mitei singna yentholiba seng harauna lohobada apen mafongdoki Churachampurda thabak sufam khangdana mayumdagi mapal thopa ngamdana leiriba miyamgi yenglaga government na tuba matamda ihowasi warusin purokna pukning singsili Mitei Society Churachampur ge President Moirangthem Thoibana Hauzik Churachampur da tholiba irang asida Maitei tanba leite miyamna tonga sandok piganu government na tu matamda issue sing matang da waroisin purana bahona biu haike Society taraptagi asigumba tawdoksi mitei da thokna wa kan ma instructions ma koi piba lekrabani makoina sa koi da hojik bokta mitei ge yum makoina atamna na taw khotpa amata boksu leite tawsu tawru haina khale rampur da leriba permanent oine hingba mitei di ayamna chatti habasi koi mitei society taraptagi mayamna khangan ILP Sanahanaba Miamna Sanction Kiba Ihogi Maka Tarakpada Toliba Pamdaba Todo Kaya se India Lenga Amadi Masigi Kongbu Singna Sinba Tausilne Haina Maoist Communist Party Manipur Hari Lofasigi Secretary Publicity and Propaganda Nonglal Mitegi Serolamana Bihargi Papu Yadav Yauna Political Party Karigilu Singba Singna Miamgi Iho Lana Sandok Liba se Center de Lenga Liba BJP gi Political Alliance Ngakani Habasi Manipur Miamna Mayak Siangna Kangmangangani Nakalamromda Manipurda Kanglo ki akuba miyeng dagi hu kamliba singa sisu Indian Army da lerambadagi potharaba singne maramaduna yellow mi kanabagi damakta Manipur miyam na sangsliba ihowa sibu arema tahana ba honariba se India lengak asigi thoksilni haibasi yamna mayek senglaba maramna lufna yellow mi khunai kanjanabagi damak warefani lawri hari Manipur miyam gi oiba mifama amadi luf amatada Indian Army oirambadagi potharaba sing ama phawa yohloidabani yelawmi kannabagi iho marakta saraksahing nahanduna miyam gi iho bu aremba tahana ba honariba Indian lenga ke thausilasi numit manga nigi manungda toktrabadi lakliba September 15 dagi Manipurda BJP miyam amadi luf ka pullaga muthalagani Manipur miyamna ILP sanahanaba iho sangsilibasi maruina India dagi sing isaugum sangsilakliba mitop miyansa singna Manipur pumba yosil lakadawriba asidagi thingnabagi damaktani hari Bihar ki train station khara da Manipur masa yaubra haina Papu Yadav ki kangbuna sek tawre haidibasi Manipur sarkar na athuba matamda miyeng sangbinaba All Manipur Art and Culture Students Union na puning singsilakli lagliba September 18 dagi hauraga 13 fawa Delhi da Center for Cultural Resources and Training ki Junior Fellowship ki interview yawnaba miyoi kya satkadori cultural troupe sanori kya su mapal lamdagi halakpada aswayangam yawdana masinbiu hari Education AS ki director na private school da oza oinu leramba government ki oza Nepal suspend tokiba Kanglepa Students Association na thagat pa phongdorle thagi phongpam thokpa senfam na government tagi lemna loba aduga ahenba senfam gi damak private school linkat pa oza oiba haibasi ikaingai ni asigumba oza sing mathak tamatam sana para tambi matam oire karam ba private school da government oza sing larik taktun leiri haiba case en khangle athubada masa gi school da satuna mahiroi sing takpi tambi drabadi lebak miyam khangna ba phongdok lagani hari Manipur da hauzik nongmada changdraba yadraba polam sing phangdabadagi awabaga mayor ningai ser asida black ta karbar toriba singna miyamdagi sendong sauna loriba si khudakta sarkarna thingnanaba MPP na dabi tori law enforcing agencies singna su miyamgi khallaga hanagi stock to leba polam sing tangai padana miyamda phanganaba amasung mamal tangkhatpa khudakta thinggadabani miyamgi awaba si yenglaga akhanaba thorang paikhatlaga aeroplane oiraba su mapaldig polam sing pusilaknaba thorang tawgadabani hari United People's Front UPF Manipur gi President Oinam Bikramjitna Lusingba Kangbu mana handak Churachampur gi thodokta aswapan nanglaba singi mateng pangnanaba Christian Hospital Dulalan Imphal leba health line da cell gi mateng pangbu loinhana shoktun leiba sing unakre handak Churachampur da thokiba laibak thiba thodokta mui mapan sikiba aswapan ka nangkiba si laibak thibani dongan toanba furuf ke ana khunda minirba lamdam asida furuf masal gi marakta nungai roidaba kangluki irang thokpa yaba wafam sing sandok piganu assembly da yellow mi kanaba bill ohum pass tawkibadagi oirliba phibam masi punna phaminaba matam oire government asu CSO sing kobiduna punna phaminaduna waroi sinama proknaba UPF na appeal tori Imphal
Handak Assembly da bill ahum pass tawkiba amadi Surasampur da khongjang sangsin bida mioi kya sekiba thogdo yaning da phongdok tuna Technopol bazar da wakar mifam setakre khongjang asida mahiroi khunja sing amasung Technopol sub division gi marung da leiba khulgi sep sing na surgaki khongjang asida lekhidraba mioi mapal gi mafam da minute ama tumina leptuna awa phongdoki khongjang sang silingai manung da dukan kaithel mai tampam sang amasung government ki officing thong lonaki loinana Imphal More lambi da senba gari sing su Technopol da matam khara lepki condolence lorba matung da gari sing mohuk sagum chenaki case o Technopol block ke president Daniel Smartena government hantak pass tawkiba bill ohum asi yaning de bill ohum asi tu matam da handok kadamani haike Housing Miam na petrol yong na tangay fadaba polam sing fangdabagi awaba mayok nariba si yenglaga oil tanker amadi port puba gari sing hayang ayu escort kalunina Imphal jiri lambida sananaba semsare hari barak thongda port puba gari sing lanba yakidaba Nagaland gi fesamada sing ningkai kibadagi tangay fadaba polam sing pusilakpa yadaduna pibam si yarukibani Tha sigitang amada masagi sahi mapal khaktangai ribu nupi masa amada natabali sat kiba komla khongdagi sahi hompu suruba hoidrom baigo ngasi seraf kota puthokpada miam sangnon warakre mahak mayang Imphal police na mathangi numita farba matungda police custody remal lokthanu lakibani ngasi district and session judge Imphal East a Guinesur Sharmagi kota puthoki kona mahapu pokso eki makhada numit mangani judicial remand pibagi raita ki kotagi puthokpada hanadagi ngaidun leramba lamdamadung inupi sing yauna miam sangdun mahapu warkibani police na miam adu control tonu honabada awaboiki Bihar gi Papu Yadav na Manipur da Bihari singbu tathi tawai na tawi haibigi aranba pawda yumfamoiraga Bihar phawduna chenba train thatlaga Manipuri sing yawbra haiduna thibo humbugi thabak sathaba amadi Bihar ban tawuna singba matong huktaba thabak satharikliba si Human Right Protection Group Manipurna yamna kana janingda phongdrokli Bharat ki Prime Minister amadi Manipur gi Chief Minister Bihar gi Chief Minister ahummakna puksel sengna Papu Yadav na satharikliba matong huktaba thongasi makhata na pamnaba thawdok sing thoktanba honagadabani hairi Manipur Assembly na pass tawkiba bill gi matang da Mizoram gi Chief Minister na bill adugi mayokta wahai wata phongdorpa si haifam thoktabani Manipur gi Chief Minister na Mizoram gi Chief Minister da masigi matang da sapsana khanganpam thoi hari However, Awang Laikai Community Hall da All Manipur Nupi Marufna District Legal Awareness Authority Imphal West ki Lamjing Makhada Nomigoiba Legal Awareness Program ama ngarang pangthokre hari Tarmaduda Chief Judicial Magistrate Imphal West RK Memsa yauna mioi kyana surgaki hari Asan Bigai Government Junior High School gi Oza M Lalit Kumar amadi M Sandhyarani Devida Rotary Club of Imphal na Nation Builders Award piduna ikai khumnabu utkre ngasi Asan Bigai Government Junior High School pangthopa award pibi thormaduda Rotary Club of Imphal gi President Rotarians TS Kumar Ngangom Secretary Rotary Club Imphal gi Rotarians Dr. Gokul Chandra Sharma School gi Headmaster K.S. Ranjit Yauna Miyukiana Suraki NGTS Kumana Government School Sakot Hanaba Panamda Oza Singh Asibu Ikai Kunabu Utpani Haike Primary School Sing Class 5 Ho Leba Class 8 Ho Leba School Sing da Chachadana Karla Pa Imphal gi Lapa Chachadana Koina Ngasi National Builders Award Anikha Ko Imphal dagi awalon chalega Achan Bingai Girls High School gi Waja Anikha ta Koina Thalna Makoina Satra Mayam Takpi Tambibada Amadi School Sibu Afabi School Muena Honabada Lokiba Togdang role boy Quinikai Kunabu Nangasi National Builders Award Pidna Makoi Bungasi Rotary Club Impalna Ikai Kunajavan Total Literacy Mission Haibatimda World Literacy Degi Tormama Ngasi Lottery International gi Makada Lottery Club of Polo City Imphal Sinduna Lilongda Leba Life Platform Junior High School Pangtokre Tormaduda Polo City gi President Dr. Zibon Literacy Committee ki Chairman Joybi Public Relations Committee ki Chairperson Huirem Nirmala Amadi Atai Member Singsu Surgaki
Tarongi saru ama oina school angang singda sana thangnaba amadi boy column singba polum sing yanthoki loinana interaction program amasu tharonga mari leinana pangthoki Lotterians Dr. Zibona Larabagi Pankai Manung Leba Imu Manung Amadi Laraba Singda Humanitarian Service Pibigi Matang the Wanganki Lotterians Joybina Wall Literacy Dega Marilenana Mipung Kudima Mayak Salana from Honduki Leba Sida Nupi Angang Singna Education Mangal Fangduna Kanaba Piriba Madi Darkar Labor Kagi Matang the Suwa from Kafundoki. Teacher support hai bisna koi existing lady ba school se say for example lady ba koi oza sing ko si singji da he na angang jing jibu lady ba standard sing tai kamai na upgrade to gada ke mo kamai na promote to rakanda he na lady ba standard se da gi he na kon uplift to ngam gada ge hai ba ge pandam da lady ba existing teachers amadi supplementary teachers hai na kon training pi rakanda oza se ko training pi rakanda school se da lakhan ba Lions and Lions Club of Moirang Sinduna, Morang Langkwai Leba, Diligence School Moirangi Auditorium, the Lions Club International District Governor, Dr. S.K. Dhar, Opugi Tormon Pantokre, Tormasida, Past President S. Manikumar, Lions Club Moirangi President S.D.F., District Coordinator, District 322D, Dr. P. Rasmani, Lions Club Moirangi L. Tembisu Surgaki. Taungi Saromo Oina Glory Children Home Angang Nepuda Kudol Port PK Diligent Public School da Mama Mapalajit of Angang Sing Lem Namahi Tamangani Haina Wangang Kibasing of Fondoke. Literacy and Sustainable Society Habitim the Manipur University Departments of Adult Continuing Education and Extension Sinduna Ngasi International Literacy Day Tormama University Sigi Departmental Lecture Hall Pangtokre Tormada School of Social Science Kidin Professor Ibizay Kumar Economics Department Ge Assistant Professor Singlan Maistamamdi Dr. Lamalu Thaimai Susuraki NSN IMM the Government of India ga ikui kuinating mamangda Santi Hanjilakna batongna kiba peace accord adu butarano OE haina Naga People Front NPF tagi Senapati District Council gi chairman oina khalaba ML Maxon na phungdorli ngarang Senapati District gi manung sen leiba laida pangthokiba mapu opui thromda sibges oina sarukya kiba nauna khalaba chairman na sina phungdokiba da handak laigida natana district asigi manungda leiriba tongan tuan ba mioi kangluf kana mapu autonomous district council gi Kangalaba members singna chairman oina khalak pada thagat phangdoki maki warolda marwaina tadubi tungjoy lai khara som lambi oriba phiu mase thu matamda mari leinaba department singna semjin biduna miamgi sathok sasinda kudong sananaba semjin nabagi pukning singsinki hojigi peace accord habise ekoi chumna manunda kri library khande adu eragaso peace habise ekoi universal acceptable peace ne hadana peace accord ma purakpa habise ekoi support tawe ekoi nahan Manipur Assembly da amma sigi peace accord gi oppose tawraga ngangkhiba decision lokhiba habise ekoi pendaba phondukpane Lamdeng Maka Singzil da farmhouse toba arambam Anil Kumar amasung maki loina biyauna mioi khra miamgi ihau da furakiba madi gari mai thakibi thongbu yaning da phongdoktuna Young Pillars Union Sagolbal Mainolerak amasung Maira Paibi Singna ngasi Mainolerak ta wakan mifam chatakre Anil Kumar gi masena phongdorpada nisa saba mioi khra na mamang da su kihenba madi nungna thajilakpadagi thong kaya sadarkhre numit adu da su farm gi caretaker yauna maki loina biga leiringai da mioi taret nipal na wai wata fazadaba sizinarkiba amadi Laikai Miam Daran Pau Pisinduna, Iho Sagatuna, Gari Mai Takiba Madi, Amangata Tuan Kibani. Police Namatamsana Lapadi Ka Hena Kudong Tiba Nau the Hari. Anil Kumana Fondropada, Miamgi Iho Aduda Masa Kanzenaba Maki license, double barrel adu round Anira Kaptoki, Taudosi Matanga, Ayo Mating, Lorgani Haki. Lamdengi, Ladybug Kunamadi Miam Pumbabu, Manipur Miamna Amadi, Civil Society Singchina. Azumbasi Kangaba Matung Sidesda, Karamba Mieng Wayna Yengani, Hibasina Hen, Lumna Laura Khan Sidesda, Makwegi, Maran Labor Tere Nipanche, Kupsandana Tamibagi Mahuta, Utopi Rakanda, rule of the law, Mana Taurubana Mana Fangwa, Aina Taurubana, Aina Fangwa, Hibagi, justification to the Lanzani. Street vendor sing Yaifana with the Amuksona Taranosri. Lilong Sazing the Leba, Pentavision gi optical fiber cable, Tang Turki, Numidang Pung, Nipal Makai Muk, Tabamatamda, Langtabal, Sinka Mapada, Meter Nipurom, Second Singna, Huran Kraheri, Masinamara Moiduna, ISTV network program sing, Makai Domda, Matamkra, Yangbak Nom Kidre Harry.
IMC gi Pensioners Association gi office sakangdaba singna ngarang thugaram le hal oreba singna numit khuding gi awa potha duna pensioners sing gi damakta yaifa thorang gi thabak thorom sing khanapam oreba association gi office thugaram ba si yaning de chairperson da aiba serol pi duna wakal lagani haina association gi miyo yamana phondrot le madu pisalo matung gi da moina kari action loro kudage karmain tawro kudage masi thugai ri sikana ko ni masak gi kangjadre ko na karakro smain tawro gi lerame ibamje Handak luhongnabagi matam lepnaraba sero makha laikai athopam bina laikhidabi matangda Messi sida mahaka hana khangnaramba ahibam thoiba senai haliba si yumpham yawdaba amasung thaidoknaba honabani haina ahibam thoibana phongdokre ngasi Manipur Press Club ta pangthokpa paumi singa unaba amada thoibagi madomsa madhumatina sugunu thana laikai ahibam thoiba Messi sida senai haina khongjomdagi naurem narendragi imung manungdagi phongdorpa si maral thaidoknaba honabani thoibaga laikhidabi binaga lisingani tara thoida coaching tawminabda khangnabani coaching loikhibadagi mahaka unakhidre hairi tasengna malalai haibigi praman puthoklabadi thoiba imung manungna yokhatloi mairoemagi izat soanbagi mayauta case thangalagani haina madumatina phongdokhi amaromda thoibana makhatana phongdokhibada mahaki maikai binada kihenba amasung atai thong sathai hairibasi aranbani binaga luhongnaba matam lepnaraba naurem narendrana misi sigi asidagi nanthoknaba chathrakpa thong miam thazabigino hari amor shewi raja sunga yaninde mo mathakta ina case to ba me kayina ga I chachuma ngi mo ina hari jiri yufam yaw wala Social welfare na ahal oreba singda piba pension gi senfam kaisam thong kendri ward number 13 musung 12 gi pension gi senfam ngasi yenthokre sahi marfu amadi marfu gi makhada leiba ahal singda tha 13 musung tha 13 gi senfam yenthokki ward number 13 gi councillor PS memsa tombina mamangda sarkarna sindna pass MR campus ta ahal singi pension yenbada thoningda thokdo thokibadagi matungda thoktana laikai da yenbagi thabak sathabani haike Thamasumna pangthokadaba Irabad Day gi thorong mari lenana thorom pareng sing ngasi All India Student Federation Manipur State Council amadi All India Youth Federation anina miam da lokthokre Irabad Bhavan da leba Federation gi office ta pangthokpa pawmi sing unabaduda AISF ki State Secretariat member Pramesona September gi tang kunma thoida Manipur kanban numit asida Jenims ka khusam narga lamlai salawda leba Irabad Memorial Hall da I dan towi thorom pangthokani ningthokong unit na Irabad Celebration Committee ningthokong amadi Lions Club ningthokong ga khusam naduna Irabad Day thoronga mari lenena taramari suba local level mass sports competition category anida laklibadang kuntareta ningthokong public park ta pangthokani ibama sumanglila sanglel da state level mass sport competition su laklibadang kuntra da pangthokani thama sumna pangthokadriba asigi manungda Irabad Day gi thorom school amadi college singna pangthokpi hairi All India Youth Federation gi Joint Secretary Devasna Kunmathoi Suba State Level Jananata Irabad Saithai se Sangdamnaba September tang kuntreta lamlanba sanglal da pangthokani Om Suboina Irabad Saithai se Mayek Sangdamnaba laklibatang kungamarida State Office da pangthokani haike Manipur da leriba Bihari singbu tati toina tobire habi wafam da Bihar gi Papu Yadav Sogur pe mui singna train sing lefanduna Manipur sing yawbra haina thibo humbagi tabak sataki thong lilong Political Unified Link na kanayan do phongdokre state sing marakta sauna muknaba ama thon gadaba thong asigidama Papu Yadav farga kaisum sang thamgadabani ILP sana hangadabani haina miyamna sangsin ki bakhongjang da nan Manipuri amatabu watnaiba amadi maramdamda halan kebi wafam leite ngasi maksu tek ta kaidun lairi asiguma Papu Yadav ki wangang asi lusing mamu magun chendaba leba ki khangdaba masa nungsiba misa tathiba miwemagi wahine Mahakna nauna linkaliba political party asima ban tafam thoi pibamasi Yoruba fawda Manipur government na tumin lepam thokte hari National Service Scheme Cell gi makhada Royal Academy of Law enamgi NSS Cell Unit 1 numiter ni satagada special camp ngarandigi academy sida hokre tarmasida State Liaison Officer M Chandra Kumar Royal Academy of Law gi governing body gi vice president o Ibo Soba Academy के principal और जुगेश्वर सुसुगाकी Mobile Internet Service अमसुंग SMS थिंगनु लाखिबदु ngasi numidang wairamdagi mahusagum service hokre handik surasampurda thokiba miyamgi irangdagi tonga kya social media gi platform da thagat narakpadagi pamdo thogdok kaya thorokpa yai haina section thorang lokatpo oina wireless mobile service athingmuthamnu lakhibani Ministry of Human Resource Development
Department School Education and Literacy Government of India ki makhada Jana Shikshan Sangsthan Thawal District Wangjing Women's and Girls Society na sinduna International Literacy Day thorom Wangjing da leiba Women's and Girls ki Central Hall da pangthoki thoramasida YK College Wangjing ki Principal Soibam Bihari JSS Thawal District Wangjing ki Chairman Lesangtem Damu Society ki General Secretary Laisram Premanandesu surgaki World Physiotherapy Day Manipur so Indian Association of Physiotherapists Manipur branch na sinduna Kumalampak Youth Hostel ki conference hall pangthokre Taramasida Health Department ki Senior Physiotherapists Loitongbom Nirmala Association ki State branch ki convener P Lolito RIMS ki Senior Physiotherapist Joebi Hekruzum se surgaki Joebi Hekruzum na Manipur da Hauzik Physiotherapist singi karamba fibam da lady habisi authority na khangbi matam oire sahi kya lamasira training toruba singi mafam piba sunguni haiki loitongbom nirmalana sai kunlom asida miyamna physiotherapist karino haiba ayamana khanglamde adubo hojikti masi karino haibagi kanaba khangle haiki convener lolitona physiotherapy asi sakalana ba government hona ningi haiki All Manipur School Students Transporters Association senduna hayeng yumse kaisa numita school service toriba van singi petrol not eosida leiba BE petrol from the thau yalagani hari serial number 981 dagi aroiba phawbada leiba gari mapu singna ayuki pung manga dagi numidang waram pung manga phawgi manungda thau lorna ba khangalakli Singi district ta hausi oriba phiba masi yenglaga tha sigi taramathoida Manipur University gi pangthokani toriba entrance test mahiroi singda khudong charoidaba maram leibena yethok pinaba Manipur University Travel Students Union na Vice Chancellor gi puning singsinkhre hausi ngasi gi sanawi pau lobenase Hauzik Sanawi Paulo Bisi Imphal East Samedi Imphal West District Football Association na Sahi Taranipal Makhagi Taramanga Suba Junior Girls Inter District Football Tournament ki final tengnargani All Manipur Football Association na sinduna Kumalampak Artificial Turf Ground da District ahungi team sing na saruyaduna Taramanga Suba Sahi Taranipal Makhagi Junior Girls Inter District Football Tournament ki ngasi sanakiba ani suba league match da Imphal East District Football Association na District Sport Association Kaksingbo goal tara simno da maiti pikre Imphal East ki mai papi goal sing adu Kasmina na mga W Rozibalana ahum senki atoba goal ani aduna PS Sanatoyamadi Ace Ranjitana senkibani tournaments asigi ahum suba aroiba league match ta Imphal East District Football Association amadi Imphal West District Football Association na tha sigi tang taragi nungtilpung ani minute kuntra tabada sanargan hari Imphal West District Football Association na senduna malo makha Terekha ground Tim Mapal na saruk yaduna sathriba kunitoi suba L Sangita Devi Memorial First Division Football League Tournament ki ngasi sanakib ahanba match da Sikal Sajing na thau ground bo goal ama simno do maiti pikre Sikal Sajing gi mai papagi goal adu L apik na match ki yangkhainitoi suba minute sanki league asigi ani suba match ki sanakib da Grove Center CRPF Langjing amadi Philo Thangmaiban goal amata sanadna draw satkre Imphal East District Football Association sinduna SWC Ground Khongmanda Team Tarana saruyaduna sathriba Maharaj Kumar Ganendra Z Memorial Super Division Football League ki ngasi sanakiba ahanba match ta Aba Khetrigauna Citizen Club Sobam Lakai bu goal ohum anida maiti pikhi Aba Khetrigau gi goal ohum adu MD Siras na match ki minute 32 suba yangai tare suba amadi homputruk suba minute sanki Citizen Club Sobam Lakai goal ani aduna and BJS na match ki ohum suba amadi Nepal so minute sankibani ani suba match ke sanakibada Nipso Kaibina ESU wangkaibu goal ohum ani da maiti pikre Nipso Kaibi ge goal ohum adu AK Kaininglung na match ke taruk suba madi kunma suba minute sanki atuba goal aduna and Ramchandra na match ke kuntranintu suba minute sankibani ESU wangkai goal ani aduna Gauss Haukif amadi Soringam na match ki taramapal suba amadi Hombudra suba minute sanki Hayang ahanba match ta PYA Kairang amadi SAK Yumnam Kunogo Sanagani Anisuba match ta KIYC Cathedral Mapal amadi YOSC Kuraiga Sanagani
Singthang Larambi Kang Association Bamdiar na Sinduna Bamdiar Makha Community Hall da Education Department ki Makhada Hana Ojawramba Namram Birchandrana Donate Torga Kangkhut Mapal na group ani thona khaidok tuna sathariba Tara Suba Let Namram Anganghal Singha Memorial Kendra Wise Sei Hompo Madi Makhage Lekam Not Out Kang Tournament ki ngasi sanagadaba match da Sagobal Kendra Kangkhut laktabudagi Thangwaban Kendra Kangkhut na wa overload kre Hayang ya school kendra Kangkhut amadi Konthauzum Kendra Kangkhut ka sanargani District Football Association Tawal Sinduna Hairok Polo Ground Team Nepal na Surgadun Satriba First Division Football League Tournament ki ngasi sanagadaba SYDA athokpham amadi SWYC Sarangpat ki match team amagi thuaningdaba thogdo amadagi laktabadagi thokre Aniswa match ki sanakhibada SLYO Texam amadi RPU Papal goal amata sanadana draw satkre District Youth Affairs and Sport Office Thawalna Thadropa Serolomagi Matungina District Sigi Tongan Ba Masana Singi Sahi Taramari Taratret Amadi Taramapol Makagi Wrestling Kabaddi Volleyball, Baseball, Wushu, Weightlifting, Boxing, Judogi, Inter-School Games Trial Selection Pangtulagani. Amoramda Sahi Taratret Makagi Nupa Masamadi Nupi Masagi Volleyball Sahi Taramari Makagi Nupa Masamadi Nupi Masagi Handball Tournament Tha Sigi Tang Taramari Madi Taramanga Pangtulagani Hari. Form Pisin Bigger Rubamatam Tasi Tang Taranto Fawni Akupa Marol DYAS or Tobal Gopestagi Kanglabayagan Hari. Saigokai Karate Do Associations of Kangleipak Manipuri Ahan by Special Training Cum Grading Exam Imphal West ki Mutum Pibog da Pangthokre Exam Asi Manga Suba Dan Kai and WKF National Secretary Saigokai's Karate Do Associations of India gi Bimol Karmakal gi Makhada Pangthokimani Hariba Exam Asida Black Band Amadi Color Bell gi Punna Sanroy Yankai Henna Surgaki All Manipur Football Association Sinduna Tara Suba Manipur State League Kumuksam Ingosa Singa Memorial Trials na sponsor Toduna Hayangdagi Imphal Git Mapal Kangjay Bungda Manipur gi Masak Naraba Team Tara Netoina Surgaduna Pangtolagani Haldopagi Thomda Manipur Sarkar gi Revenue Amadi Art and Culture gi Secretary K Radha Kumar Padma Shri Awardee A Sam Sharma Amadi KS Jaykisan Tharmo Pusing Wigini Hayang Ahanba match da Manipur Police Sport Club Amadi Football Club Jalanga Sanagani District Sport Association Kaksing na Sinduna Associations asigi playground da team taruk na saruyaduna taramari suba KSS Lehau Devi Memorial Super Division amadi team mga na saruk yaduna Nepal suba Kishore Kumar Memorial's First Division Football League Tournament hayangdagi hauragani haina Associations asigi General Secretary M Nilona Thadropa Cherolamana Khanglakli All India Football Federation na conduct tawduna November gi tang amadagi kuntaruk fawa Kerala da AFC A license course pangtholagani thawai yawba AFC B licensing na online gi khutang da tha sigi tang kulumdoi fawi manungda apply tawgadabani haina amphagi General Secretary L Ranjit oina thadokpa cherolamna khanglakli All Manipur Body Buildings Association gi miang makhada Imphal West District Body Building and Fitness Association na senduna tha sigi tang kun ga taret ki nungtil pung ani minute kun tra tabada tabungkhop awang lekai community hall da taramdoi suba Mr. Imphal West District Bodybuilding Contest amadi second women fitness competition pangtholagani saruk yagadab singna tha sigi tang kun manga fawge manungda form pisilakadabani hari hauzik ngasi nongbigo kiba inga sai pau pijeri ICAR Lampel Party Pongpa Pog Matungi Nangasi Quaidi Saba Drigi Celsius Kuntramatoi Quaidi Ingba Drigi Celsius Kunitoi Dasmik Manga Nungsita Yawa Simali Sang Euta Sada Marbutaret Nungtildana Sada Hompumapal Nasi Nong Sukide Loisila Putangasi Muri Boxing Amukana Pizri National Highway Nida Lambi Thong Yadabadagi Manipura Sana Taknaba Yauna No Madasang Drabayadraba Potlamgi Mamal Kahena Wankale Manipur Ladiba Purup Singi Marakta Nungsina the Naba syllabus singi lang the two the Nabahona Sihana Civil Society Singi Lusing Basina Afil Tori Amadi Imphal is Amadi Imphal West District Football Association Taramanga Suba Junior Girls Inter District Football Tournament ki Final the Tenaragani Nasigidi ISTV na Pizo Pau Matang Slozere Meng Tabi Punamopo Amukana Kurumzari